ꯅꯨꯄꯥꯅꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯄꯣꯛꯇꯅ ꯃꯈꯣꯏꯒ ꯊꯕꯛꯁꯤꯗ ꯍꯥꯏꯗꯤ ꯕꯣꯔꯗꯣ ꯃꯁꯛ ꯐꯖꯕꯁꯦ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯦ ꯄꯣꯌꯦꯡꯄꯤꯅꯥꯗꯤ ꯍꯜꯂꯣ ꯁꯤꯅ ꯃꯥ ꯃꯅꯥꯎꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯩ ꯃꯥꯟꯅꯩ ꯉꯁꯥꯏ ꯈꯪꯉꯒ ꯂꯥꯛꯑꯗꯤ ꯌꯦꯟ ꯊꯣꯡꯕꯒ ꯄꯤꯖꯒꯗꯕ ꯂꯩꯇ꯭ꯔꯕꯣ ꯑꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯐꯖ ꯂꯩꯇ꯭ꯔꯁꯦ ꯄꯩꯁꯥꯗꯨ ꯃꯆꯥ ꯃꯥꯜꯂꯦ ꯅꯣꯏꯗꯤ Hi everyone, welcome back to my YouTube channel. mayam ai video thagataba tha ahum surebako ado ngasigi video sigi intro pitching gi mamangda mayam ai do aigi law exam do pass tawre ai law graduated oire aduga laibak phabagi high court of manipur da su enroll tawba ngamjare enroll tawjare aduga november gi handaki sida all india bar exam thajaga doine sida su mayamna wish ma'am bibiro mai ba poi zaro haina do ai su kana dum hona jage enrollment numit su haidi aigi enrollment numit ne hairaga ai do video ma namjage haina plan tawkibane adubu aigi mark sheet mang ba khotpa khar yawbana maram oiraga hatu ko chen badagi ai su adugi khudong chaba du su lai khitre adu mayam da pau tamjari ai high court of manipur da enroll tawjare aduga ngasigi video shina ngarang se karjit ki luhong bani dana dom ngarang se manipur tang khai ma luhong gre november gi date 3 da ado ngasi se ngarang se luhong ba chat haudre ba ko lambi gi kai gi gari gi inconvenient khara leibana maram oiraga ado che elina ibani se chat se haina bane aduda masu magi pharak ta ba degi ngarang ai se dum chat tre iban chamina se haina bani na aduna ngasi se oina ibani se chat la se haina re ado hojik se mam gre thaba ma di chatho bane ba ko ado hala aga ai do hobe khara lo shale ai ke dikere ithanta khara ke jare urings mayam thore ba ko do bisum gum bari ai pai tam ni yektre do khara ke re lore do masu lambi da lakre do karji do mayum dang asi chatoine ihan han ba chatoine hana chatri mayum di khange ba changdri ba ko ado chatlani duga mau anobi aduga bor anauba yengurase aduga wari utai hak sana khotna dana chelina la kutu sudum ujarake adu chalaga mutek adum yeminase mayam video loiba phawba yingbiyo mangai boina adum video namma sana leibane to aigi pa mayam sidi khara ignore tawbiro adum chatho bo kholoba halaga adum lawtho ga asawana napsan grebo ko duduna mayam nappaga leire akoi naije ama mamma udi anta is changa manung doi nam phone da tare duga mi amadi pare duga ma oram du yore au UPSC exam ha ai di jase have ne ma ya ma ka lo amta boy jam de ngan ge ding ding mokoi ka thaba hadi borodo masak fajabse mana first tare san thana bu sem sa rum ham ja nate kai nom hang dau lai manung dang ke changa nate lao phajadra yeng ko monga mo ko yeng ko monga aduna na mapana phamlemida ha aji ke pa lo sai na yam phade asengbogi phajai asengbo phajai eh me kam na mo sai nate boy kak that pado phajai ha na ngai phai lo kundu hom dai da ne ha 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 kundu hom dai da ne noi sai inter ke dai ra noi sai shin ke nate ama ke no pun bai do ke no hai Pujaba. adu pun bai do adu da ai kadang changjan gi ba mai polo do changjak pa ya da bai ka changjan gi ba wang ke nei na inter ke dai ra khang da nate ama sai ma mu khamda kun Kana na wang ge? ko do hak phama kun do dai phamda ko do kadang pik pa sona kam do polo do saw ni ne na kadang do ko ne mogoro hadi ang ko ke ko dari bo kai ko ha yang lang ni ge ba rang je sama ma dai ga sak mana bra hai phe ma ne ma da bra ba ai ngai ba na ni rom ba ne ra aseng ba da bu utri na magi magi na han ge hajing ko tu photo thagala photo sai je ai ga mo to we sai ma ne tin da ko phamjira hoi hello
ꯃꯣꯏ ꯑꯅꯤ ꯉꯁꯤ ꯐꯨꯔꯤꯠꯁꯦ ꯀꯄꯜꯒꯤ ꯑꯣꯏꯅ ꯂꯤꯠꯁꯦ ꯍꯥꯏꯅꯔꯝꯕ ꯃꯥꯜꯂꯦ ꯔꯦꯠ ꯉꯥꯛꯇ ꯂꯤꯠꯂꯕꯅꯤ ꯑꯩꯗꯤ ꯑꯌꯨꯛ ꯄꯤꯗꯦ ꯆꯥ ꯊꯛꯑꯁꯤ ꯀꯖꯤꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯅꯤꯅ ꯀꯖꯤꯒꯤ ꯃꯉꯥ ꯆꯥꯎ ꯆꯥꯎ ꯕꯦꯃꯥ ꯆꯥꯄꯣꯠ ꯑꯁꯦ ꯑꯩꯗꯤ ꯌꯨꯝꯗ ꯆꯥꯎ 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 ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯤ ꯐꯥꯒꯤ ꯇꯧꯔꯤ ꯆꯥꯗꯣꯏꯅꯤ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯄꯤꯔꯛꯑꯣ ꯑꯁ ꯃꯌꯥꯝꯒꯤꯅꯦ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅꯕ ꯚꯤꯌꯨ ꯆꯪꯕ ꯍꯣꯠꯅꯕꯗ ꯈꯣꯟ ꯅꯣꯡꯉꯥꯜꯕꯗ ꯈꯣꯟ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯕꯉꯥꯡ ꯉꯥꯡꯉꯝꯅꯤ ꯈꯪꯉꯦ ꯑꯩꯅ ꯑꯁ ꯈꯣꯟ ꯌꯥꯎꯔꯝ ꯇꯨꯝꯃꯕꯗ ꯈꯣꯟ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯖꯤꯠꯀ ꯃꯣꯕꯥꯏꯜꯒꯤ ꯐꯨꯔꯤꯠꯁꯦ ꯇ꯭ꯋꯤꯅꯤꯡ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯩꯗꯤ ꯑꯌꯨꯛ ꯄꯤꯗꯦ ꯅꯪꯅ ꯊꯣꯡꯉꯤꯅ ꯍꯥ ꯀꯄꯜꯗꯗꯤ ꯀꯄꯜ ꯂꯣꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯀꯄꯜ ꯂꯣꯝꯗ ꯂꯥꯛꯑꯅꯤ ꯁꯤ ꯉꯥꯛꯇꯪ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯐꯝꯁꯦ ꯁꯣꯝꯗ ꯐꯝꯍꯜꯂꯣ ꯅꯪꯉꯣꯟꯗ ꯐꯝꯍꯜꯂꯛꯑꯣ ꯈꯔ ꯂꯣꯠꯂ ꯊꯝꯃꯒ ꯀꯩ ꯍꯥꯏꯕꯅꯣ ꯀꯥꯎꯈ꯭ꯔꯦ ꯔꯦꯖꯤꯌꯥ ꯔꯦꯖꯤꯌꯥ ꯑꯩꯅ ꯔꯦꯁꯃꯤꯒꯤ ꯍꯥꯏꯒꯦ ꯇꯧꯔꯨꯔꯦ ꯔꯦꯖꯤꯌꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯕꯅꯤꯗ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯉꯁꯤ ꯂꯥꯛꯑꯝꯃꯤꯁꯤꯅ ꯊꯥ ꯀꯌꯥ ꯂꯩꯔ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯊꯦꯡꯅꯔꯤꯅ ꯍꯟꯗꯛ ꯔꯤꯂꯤꯁꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄ꯭ꯔꯤꯃꯤꯌꯔꯗ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯄꯨ ꯂꯥꯛꯑꯗꯅꯦ ꯃꯊꯟꯇ ꯂꯥꯛꯑꯔꯣꯏ ꯍꯥꯎꯕ꯭ꯔꯣ ꯏꯆꯥ ꯇꯨꯝꯕꯤ ꯍꯥꯎꯕ꯭ꯔꯣ ꯆꯧ ꯍꯥꯎꯕ꯭ꯔꯣ ꯂꯩꯔꯝꯃꯦ ꯆꯥꯎ ꯆꯥꯎ ꯉꯔꯥꯡ ꯍꯥꯎꯗꯕꯒꯤ ꯉꯁꯥꯏ ꯈꯪꯉꯒ ꯂꯥꯛꯑꯗꯤ ꯌꯦꯟ ꯊꯣꯡꯕꯒ ꯄꯤꯖꯒꯗꯕ. ꯂꯩꯇ꯭ꯔꯕꯣ ꯑꯝꯇ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯁꯤꯅ? ꯀꯣꯟꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯀꯥꯟꯗ ꯍꯥꯏꯗꯤ ꯌꯦꯟ ꯊꯣꯡ ꯂꯣꯏꯔꯀꯥꯟꯗ ꯄꯥꯎꯗꯤ. ꯑꯗꯣ ꯆꯅꯥꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯅꯣꯗꯣ ꯑꯩ ꯁꯤ ꯅꯝꯕꯔꯁꯤꯗꯤ ꯅꯠꯇꯕꯅꯤ. ꯀꯩꯅꯥꯏ ꯀꯥ ꯆꯪꯅꯤꯡꯉꯦ ꯅꯪ ꯑꯣꯏꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯦ ꯔꯦꯖꯤꯌꯥ 이봐. ꯑꯁꯦꯡꯕꯩ ꯆꯦꯅꯤꯅ ꯅꯣꯏꯅꯤ ꯃꯁꯛ ꯃꯥꯟꯅꯩ ꯑꯝꯇ ꯂꯦꯞꯄꯨꯅꯦ 빨리 내려가. ꯃꯅꯥꯎꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯩ ꯃꯥꯟꯅꯩ 누구나 이래가. 아이 말하는 할 때 예쁘네. 사이기세. 아이 사이기 맞어. 할때 하나 나오거든. ꯃꯥꯟꯅꯩ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ 이스 미룸 tur ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯅꯝꯊꯣꯛꯑꯗꯤ ꯀꯥꯏꯖꯨꯠꯀꯤ ꯔꯨꯝ ꯇꯨꯔ ꯇꯧꯊꯣꯛꯑꯁꯤꯔ ꯍꯦ ꯃꯆꯥꯁꯤ ꯂꯥꯎ ꯑꯩ ꯏꯆꯥꯅꯤꯁꯤꯅ ꯂꯥꯎ ꯇꯨꯔ ꯃꯃꯥ ꯀꯧꯒꯦ ꯇꯧꯊꯣꯛꯑꯁꯤꯔ ꯂꯥꯎ ꯂꯥꯎ ꯑꯝꯇ ꯆꯠꯊꯕꯤ ꯂꯥꯎ ꯑꯦꯌꯥ ꯁꯤꯌꯥ Tôi cả cái thằng gì gì quên 비디오 남자인데 남자 너 보자보니 ngaraang ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯌꯥꯅꯗ꯭ꯔꯕ ꯍꯣꯏ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯄꯨꯂꯞ ꯂꯥꯛꯏꯗꯣ ꯆꯤꯜꯂꯦ ꯀꯥꯁꯦ ꯈꯗꯔꯗꯤ ꯄꯨꯂꯞ ꯂꯥꯛꯈ꯭ꯔꯗꯤ ꯑꯅꯪ ꯐꯣꯇꯣ ꯂꯣꯏ ꯂꯩꯌꯦ ꯑꯃꯅ ꯍꯧꯖꯤꯛ ꯊꯤꯟꯈꯤꯕ ꯃꯄꯥꯅ ꯑꯃꯁꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯃꯅ ꯃꯅꯤꯡꯗ ꯑꯅꯧꯕꯤꯒꯤ ꯀꯥꯗ ꯁꯤ ꯐꯖ ꯀꯥꯁꯦ ꯀꯣꯟꯅ ꯁꯥꯗꯣꯏꯔꯣ ꯅꯠꯇꯦ ꯍꯥꯟꯅꯩ ꯀꯥꯅꯤ ꯍꯥꯟꯅꯩꯕ ꯅꯧꯅ ꯁꯦꯝꯖꯤꯟꯕ ꯑꯃꯨꯛ ꯍꯥꯟꯅꯩ ꯀꯥꯅꯤ tumbe na muna somni na muna. ꯅꯪꯒꯤꯔ ꯑꯩꯒꯤꯔ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯥꯟꯕ꯭ꯔꯥ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯇꯥꯕ꯭ꯔꯣ ꯁꯦ ꯕꯣꯔ ꯄꯤꯔꯝꯒꯦ ꯃꯈꯥꯗ ꯅꯆꯥ ꯅꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯄꯣꯛꯄꯗ ꯅꯪꯒꯤ ꯑꯃꯨꯛ ꯇꯥꯔꯕ ꯑꯩꯗꯤ ꯈꯪꯗꯦ Long winter natrusu. ꯂꯣꯡ ꯅꯨꯃꯤꯠꯇ ꯃꯔꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤ ꯂꯥꯏꯅꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯒꯅꯦ ꯌꯦꯟ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯄꯨꯂꯞ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯅꯤꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕ ꯃꯥꯅ ꯕꯣꯔ ꯄꯤꯌꯣ ꯅꯪꯁꯨ ꯄꯩꯁꯥꯁꯦ ꯄꯥꯏꯔꯒ ꯃꯤꯅ ꯀꯩꯅꯣ ꯄꯣꯌꯦꯡ ꯌꯥꯝ ꯄꯨꯛꯅꯤꯡ ꯇ ꯁꯥꯏꯅ ꯇꯧꯗꯣꯏ ꯅꯠꯇꯦꯀꯣ ꯍꯥꯏꯌꯣ ꯀꯩꯝ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ Miga khar kan tar pranda. Pwede ka ba sa mga pinsigilin? Saksamina lora kita. ꯃꯀꯥꯏ Pwede ka ba sa mga pinsigilin? ꯌꯦꯂꯦꯝꯒꯤ Pwede ka ba sa mga pinsigilin sa akin sa tanga sa'yo? Jaga jira. Sambalaan eh. Ha. ꯉꯝꯃꯔꯣꯏ ꯆꯥꯔꯣꯏ ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯌꯧꯔꯛꯈ꯭ꯔꯦꯕ ꯃꯥꯅ ꯍꯥꯏꯗꯦ ꯍꯥꯏꯕ ꯂꯥꯛꯀꯅꯤꯕ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯁꯤꯅ ꯑꯩ ꯍꯥꯏꯈꯤꯕꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅ ꯍꯥꯏꯀꯣ ꯆꯠꯊꯣꯛꯑꯝꯃꯗꯤ ꯃꯤ ꯂꯨꯍꯣꯡ ꯂꯨꯉꯥꯝꯗꯣ ꯀꯥꯏ ꯆꯠꯊꯣꯛꯑꯝꯗꯣꯏꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯧ ꯂꯥꯛ ꯏꯆꯥ ꯇꯧꯔꯣ ꯐꯤꯗ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯥꯗꯤ ꯇꯨꯃꯤꯟ ꯆꯪꯉꯛꯀꯦ ꯇꯧꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯅꯦ ꯇꯨꯃꯤꯟ ꯆꯪꯒꯤꯗ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯈꯪꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ
ꯆꯧꯗꯨꯁꯨ ꯂꯥꯁ ꯕꯁꯇ ꯂꯥꯁ ꯕꯁꯇ ꯀꯩꯅꯣꯅ ꯍꯜꯂꯝꯃꯅꯤ ꯑꯣꯏꯅꯤꯌꯦ ꯅꯤꯔꯟꯁꯤꯒꯤ ꯗꯗꯥꯅ ꯍꯥꯏꯌꯣ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯌꯣꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯍꯦꯂꯤ ꯑꯃꯗꯤ ꯏꯆꯦ ꯍꯦꯂꯤꯅꯥ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯣ ꯃꯥꯏꯊꯣꯡꯗꯤ ꯃꯥꯅ ꯏꯆꯦ ꯀꯧꯔꯤꯁꯦꯀꯣ ꯑꯩꯅꯗꯤ ꯃꯥꯅꯗꯤ ꯈꯤꯇꯪ ꯍꯤꯇꯛ ꯂꯩꯌꯣꯅꯦ ꯅꯪꯗꯤ ꯉꯁꯤ ꯋꯥꯡꯉꯦ ꯏꯇꯩꯃ ꯀꯧ ꯏꯇꯩꯃ ꯏꯇꯩꯃ ꯀꯧ ꯏꯇꯩꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯕꯣꯔ ꯑꯣꯏꯕꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦꯕ ꯄꯣꯌꯦ ꯄꯤꯅꯥꯗꯤ ꯍꯜꯂꯣ ꯁꯤꯅ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯔꯦꯟꯖꯤꯌꯥ ꯕꯥꯏ ꯕꯥꯏ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯌꯣ ꯕꯣꯔꯁꯨ ꯐꯖꯩ ꯂꯨꯍꯣꯡꯕꯗ ꯐꯖꯕꯁꯦ ꯅꯪꯁꯨ ꯑꯐꯕ ꯌꯥꯝ ꯐꯖꯩ. ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯀꯨꯏ ꯂꯩ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯆꯠꯂꯣ ꯌꯥꯝ ꯀꯨꯏ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯅꯍꯥꯟꯒꯩꯗꯤ ꯀꯨꯏ ꯂꯩ ꯍꯧꯖꯤꯛꯇꯤ ꯂꯩ ꯌꯥꯗ꯭ꯔꯦ ꯇꯥꯜꯂꯦ ꯆꯠꯂꯣ ꯆꯠꯂꯒꯦꯀꯣ ꯂꯥꯛꯏꯉꯩꯁꯤꯗ ꯇꯥꯇꯣꯟ ꯍꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯝꯒꯦ ꯇꯧꯕꯅꯦ ꯂꯝꯕꯤꯗꯣ ꯊꯪꯅꯔꯕꯅꯤꯅ ꯑꯅꯤꯃꯛ ꯑꯗꯨꯝ ꯃꯣꯏꯒꯤ ꯉꯥꯛꯇꯅꯦ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯔꯦ ꯐꯣꯟꯗ ꯌꯦꯡꯕꯗꯤ ꯃꯃꯥꯏ ꯁꯣꯡ ꯄꯥꯏꯌꯦ ꯀꯩꯅꯣ ꯀꯩꯅꯣ ꯂꯥꯛꯑ ꯀꯩꯅꯣꯁꯤꯒꯤ ꯂꯨꯍꯣꯡꯕ ꯂꯩꯔꯕ ꯉꯔꯥꯡ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯗꯨ ꯉꯁꯤ ꯂꯥꯛꯏꯉꯩꯗ ꯆꯪꯉꯝꯒꯦ ꯇꯧꯕꯅꯦ ꯇꯥꯎ ꯑꯗꯨꯝꯅꯤꯅꯦ ꯑꯩꯈꯣꯏ ꯀꯣꯏꯔꯛꯏꯌꯦ ꯏꯟꯗꯣꯝꯆꯥ ꯂꯩꯇ꯭ꯔꯁꯨ ꯃꯧ ꯎꯅꯒꯦ ꯑꯉꯥꯡ ꯄꯨꯊꯣꯔꯛꯑꯣ ꯍꯧꯗꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯁꯤ ꯂꯩꯔꯝꯃꯤꯁꯤꯗꯤ ꯇꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯇꯥꯇꯣꯟ ꯅꯪ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯉꯥꯡ ꯌꯦꯡ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯑꯉꯥꯡꯁꯨ ꯇꯨꯝꯃꯝꯃꯕ ꯌꯥꯝ ꯃꯥꯟꯖꯔꯦ ꯁꯤꯁꯦ ꯑꯊꯨꯕ ꯈꯨꯠꯁꯥ ꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯅ ꯁꯨꯔꯒ ꯍꯦꯛ ꯄꯨꯔꯛꯄ ꯑꯩꯅ ꯕꯨ ꯑꯒꯨ ꯈꯨꯝꯃꯣ ꯑꯝꯇ ꯑꯥꯎ ꯍꯦ ꯑꯒꯨ ꯕꯥꯏ ꯇꯧꯁꯜꯂ ꯃꯆꯥ ꯑꯥꯎ ꯕꯥꯏ ꯑꯆꯥꯄꯣꯠꯁꯤꯅ ꯂꯣꯏꯅꯃꯛ ꯑꯆꯥꯄꯣꯠ ꯂꯧꯈ꯭ꯔꯦ ꯊꯨꯝꯕꯠꯈ꯭ꯔꯦꯕ ꯂꯧ ꯌꯥꯗ꯭ꯔꯦ ꯆꯥꯕꯁꯨ ꯌꯥꯝ ꯍꯩꯔꯤ ꯍꯥꯏꯕ ꯄꯟꯒ ꯀꯩꯝ ꯄꯟꯗꯦ ꯄꯟꯗꯤ ꯄꯟꯗꯤ ꯇꯥꯕꯤ ꯌꯥꯝꯅꯗꯤ ꯏꯟꯖꯜꯂꯨꯅꯨ ꯀꯟꯊꯤ ꯇꯧꯅꯦ ꯀꯟꯊꯤ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯤꯁꯦ ꯀꯟꯊꯤ ꯇꯧꯁꯦ ꯁꯤ ꯃꯄꯤꯅꯤ ꯑꯃꯨꯛ ꯂꯥꯡꯒꯦ ꯇꯧꯔꯦ ꯀꯩꯅꯣ ꯀꯟꯊꯤ ꯍꯥꯏꯁꯦ ꯇꯧꯕꯗꯣ ꯑꯗꯨ ꯃꯄꯤ ꯇꯧꯍꯟꯒꯅꯨ ꯍꯦ ꯑꯗꯣ ꯑꯗꯣ ꯃꯥꯁꯦ ꯄꯣꯛꯂꯛꯄꯗꯩ ꯑꯩꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯇꯧꯍꯟꯒꯅꯨ ꯍꯥꯏ ꯑꯗꯨꯝ ꯐꯖ ꯂꯩꯇ꯭ꯔꯁꯦ ꯎꯝ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯩ ꯃꯥꯜꯂꯦ ꯆꯥꯟꯅꯔꯤꯒꯦ ꯅꯣꯏꯗꯤ ꯃꯃꯥꯏ ꯄꯤꯛꯑꯦ ꯃꯥꯏꯁꯦ ꯍꯥꯏꯕ ꯎꯔꯦ ꯅꯠꯇꯕ ꯁꯤꯗꯅ ꯁꯨꯛꯇꯪ ꯁꯤꯗ ꯃꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯀꯦꯃꯦꯔꯥ ꯊꯥꯡꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯗꯤ ꯀꯩ ꯑꯣꯏꯔꯅꯤ ꯅꯪꯁꯨ ꯃꯥꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯀꯣ ꯀꯩ ꯍꯥꯏꯁꯤꯗꯤ ꯏꯁꯤ ꯇꯧꯔꯣ ꯕꯥꯏ 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 ꯃꯤ ꯒꯥꯔꯤ ꯆꯠꯈꯤꯗꯣꯔꯦ ꯇꯧꯗꯨ ꯑꯣ ꯁꯛ ꯈꯪꯗ꯭ꯔꯁꯨ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯏ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ ꯑꯧ ꯋꯥꯔꯤ ꯇꯥꯕꯗ ꯅꯝꯕꯔ ꯋꯥꯟꯅꯦ ꯃꯥ ꯀꯩꯅꯣ ꯑꯃꯗꯤ ꯄꯤꯕ ꯌꯥꯏ ꯄ꯭ꯔꯥꯏꯁ ꯌꯦꯟꯕ ꯂꯥꯛꯑꯦ ꯄꯨꯂꯞ ꯄꯤꯗꯧꯕ ꯅꯠꯇꯦ ꯅꯣꯏ ꯃꯣꯏꯅ ꯄꯤꯗꯣꯏꯕ ꯃꯥꯅꯦ ꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯃꯆꯥ ꯕꯥꯏ ꯕꯥꯏ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯣ ꯇꯧꯕꯤꯗꯤ ꯐꯨꯔꯛꯇꯣꯏꯕꯅꯦ ꯕꯥꯏ ꯕꯥꯏ ꯆꯠꯂꯦꯀꯣ ꯆꯪꯉꯣ ꯐꯖꯅ ꯑꯩ ꯁꯣꯝꯗ ꯀꯥꯍꯧꯔꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯆꯠꯂꯒꯦ ꯏꯗꯣꯝꯆꯥ ꯕꯤꯛ ꯐꯦꯟ ꯕꯥꯏ 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 ꯒꯥꯔꯤ ꯇꯣꯡꯍꯟꯗꯕꯩꯅꯦ ꯁꯤ ꯀꯞꯄꯤꯁꯨ ꯌꯥꯝ ꯒꯥꯔꯤ ꯇꯣꯡꯒꯦ ꯍꯥꯏꯅꯤ ꯌꯥꯝꯀꯣ ला यावेंगे ला ꯒꯥꯔꯤ ꯇꯣꯡꯒꯦꯅ ꯀꯞꯄꯤꯅꯣ ꯌꯥꯝꯀꯣ कब तो ꯅꯣ बाय बाय ꯂꯩꯍꯧꯔꯣꯀꯣ याद ꯌꯥꯔꯦ ꯕꯥꯏ चंगो चंगो ꯑꯃꯨꯛ ꯎꯅꯁꯦ ꯍꯣꯏ ꯂꯥꯛꯀꯦ ngân लाके ꯍꯣꯏ ꯍꯣꯏ ꯉꯟꯅ ꯂꯥꯛꯅꯤ Bye bye. ꯅꯦꯔꯣꯁꯀꯥꯅ ꯅꯪ ꯊꯦꯡꯅ ꯂꯥꯛꯇꯣꯏꯁꯤ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯊꯦꯡꯅ ꯂꯥꯛꯀꯦꯗꯤ आई खितंगा लमदी थिंगना या माजा चलेगो ꯆꯪꯉꯦ ꯆꯪꯉꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯉꯥꯡꯅ ꯐꯨꯕꯤꯗꯣꯔꯦ ꯑꯉꯥꯡꯁꯦ ꯅꯠꯇ꯭ꯔꯥ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩ ꯊꯤꯟꯖꯟꯕꯤꯔꯝꯃꯦ ꯏꯇꯩꯒ ꯏꯆꯦꯒ ꯏꯆꯥꯒ ꯑꯗꯨꯒ ꯍꯟꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯅꯝꯗ꯭ꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ